Matam khara lepluraba matungda pangthokpa mangarak suba Siri Lily Festival gi ahauba numitta saruk yarunaba paumi sing yauba miyamgi khongchat aduda chatkiba MSRTC gi garida Manipur State Transport haina thaba adu khumjilaga chatlu natragadi chatpa yaroi haina Central Force Singna athingba pikhiba loinana halakhiba asi kanagi order na thingkhiba no haiba adu Pung kunmari gi manungda Manipur gi governor na sengdorakadabani natragadi wakal manaba lup kayaga loinana akanba khongja Changsilagani haina Peace Committee Kanglaipak Manipur na sinduna Hotel Kanglaipak Moirang ngasi pangthokpa paugi mifam amada President KH Rajesh na fongdokre mahak na makata na haikibada Manipur da thokliba irang marak asida miyamgi wakhalda pendaba nungaitaba leinaringaida Siri Lily Festival da kuki gilup kayana maitai lakpa yaroi haina fongdokkiba leibana lamdam asigi gari tongduna chatpa yaraktriba asi kuki militant Singna taliba separate administration adu Kraba haiba chingnadaba ngamde lamdam asigi yelhau furup oiriba naga singna khundariba ukrulasi Manipur gi lamna traba haina hangki paugi mifam aduda Peace Committee Kanglaipak Manipur gi thongmi kayasu sarukiyakhi State Department amani masida lejariba Manipur State Transport aina thaba chatpada Central Leinaba State Forces singna masi governor gi makata na CPR lenga su leibani masida tingbira ganda tawriba si ekhoi hena mamang disum ekhoi na separate administration haina Okay, militant singna talaga lay mafum se ni pikrabra natraga namadu piramba taragasu Manipur gi anywhere mafum amada natraga to state amada Manipur State Transport aina thaba ga gi fibam lai basi he nai koi ifur bizati amadi leiribo si lanse gi pen da bamadi ngai taw lai kudung si matakta se festival da mei la pa yaro hana ekoi gi cookie ga top forensic kudung muti atimba lai krimi matung da mu nasi na hona na mu ekoi gi tourism director gi makai digamadi state ekoi gi home department gi site gi security ga kan ba second thorang da kotai har kanda atanane state amadi Central Lenga ki leviriba Central Forces singna ekoi gi boiba gari da fawo chala laktaba amadi mafam khara dam ekoi gi sik chapa gari singa kogi volunteers sing thola ganda thingbu gi mami tarik plasida ekoi na tamjani badi aroi bada state sigi husi lengak sing mapuso honorable governor ai basigi matang da clarification doida eba miyam da masi kana gi order gi gari singa se ekoi gi Manipur State Transport thaba yadri bano karane sal kan da tori no habi gi matang da 24 hours ki matung da sing to piro adu kai manatra targadi maka ta da eba miyam amadi ekoi Kalun manager sing torkanda masigi chap chap operation maputri fawo de ko akal makum janjan jar kane ha mafam se mai nasi media gi kutang da leviri wala ilcha khoi kuno ki from the from the